Bethany Diaspora Church ki nung sizarabay chilinao marum mapangsing ahan ba magtada Prabhu Jisu Krista gi mingda mayambo nung sibigi salam pizari ngashi akhoi gi text asi 2 Peter gi chapter 1 verses 10 and 11 masi akhoi yengminasi aduga ngashi gi Kwaidigi maru oiba aikoigi damakta thamjaningba ishorgi wahai dagi thogat pibase aikoi henna diligent oina laiba haibasini verse 10 da maram aduna aigi ichini nausa nakoibu kaubiba amasung khandok piba adu chet han naba Maram Henna o haibani Maram Henna opa haiba wahai sini ngasigi yamna maru oibasi ichile naw sing aikoi phajana munna khanba matamda Prabhu Jisu Krista gi maramna aikoi bu aran khubam phanghan biba ase aikoi yamna mamal yamba aduga yamna thagat ningai oiba aikoi gi punsi da phangjaba aduni adumakpu marakta mi kharana masigi Prabhu Jisu Krista gi mapana phangjaba aran khubam asibu yamna laina khandokpa aduga yamna kari haisira mamal laiba posak ama oina udaba Asumaina mayam gi marakta laibasi aikoina thingnai aduna maram asina many believers yamlaba thajaba singna they seem to have lost the joy of salvation makoi gi aran khubam phangbagi harau nungai badu mang bagumna makoi lai haibadi harauna Ishor bu thagat laga laibasi makoi ngamde maram di makoi ki salvation Prabhu Jisu gi mapana phangjaba aran khubam asibu makoina laina khandokpagi maram nani aduga masida Apostle Peter na aikoi gi aran khubam gi maram da two aspects saruk ani thokna sumaina aikoi bu highlight tawbiye uhalle Madudi, the call of God. Aikoi aran kubam phangbase, aikoi na hekta phangninglaga hekta phangbaya banate. Ishor gi kaubiba adu yaudana aikoi aran kubam phangbangamde. Aduna aikoi gi salvation asi ishor gi kaubiba ni haina masida takpi. Ani shubada the election given by God. Ishor na khandok piba haibasi. Ishor na pibi bani ngasi akhoi salvation phanglaga aran kubam phanglaga Ishor gi macha oiba phangbase Ishor na akhoi bu khandok piba asigi damaktani masi Ishor na akhoi bu pibi ba aduni the call of the Lord Prabhu Jisu Krista na kaubiba asigi matangda akhoi Wari matik ama yengsi Matthew chapter 9 gi verses 9 to 13 asida aikoina masi Prabhu na kaubibagi matangda uba phangani masi aikoi ngahak paminasi Matthew chapter 9 gi verse 9 dagi 13 phawba masi kana kaubagi matangda no haiba kanda Matthew mahakki sabok Matthew bu kaubagi matangda ni Verse 9 da aduga Jisu na mafam adudagi chathorakpada mathi kauba nipa ama khajana thifamda phamduna leiba urami aduga mahakna mangonda hai itung illu maduda mahakna haugattuna mahakki matung injaki aduga Jisu na yum aduda chanaba phamlingaida Yengu khazana thauba amasung papi mayamna mahaki nakta laktuna mahak amasung
mahakki seboksinga chanaba phaminarami. Pharisisingna madu ubada mahakki seboksingda hai, nakhoi guruna khazana thobasing amasung papisinga chaminariba karigino. Verse 12 da adubu Jisuna madu tabada mahakna makhoida hai, masa phabasingdi maiba mathau tade, adubu anabasingdi maiba mathau tai. Aduna hairiba asi karino haiba chattuna tamlukho. Aina chanbiba pami irat pot nate, maramdi aina dharma chenba singbu kauba lakpa nate, adubu papi singna pukning honglaknaba kauba lakpani haibani. Masini Prabhu na kaubagi matang ase. Aduna Matthew gi punsi se yengba kande chilinaw sing, he was a tax collector. Mahak khazana khomba thauba nupa mani. Aduga makhoi khazana thauba mi sing ase, they were infamous for certain things. Haibadi makhoi gi maramda khara laye, makhoi si Roman gi ningthau haiba tare, ningthau asigi damakta Roman gi damakta makhoi na khazana se thaubani. Aduga makhoi si mi khuding mana khangi makhoi kanagi damakta taubano haiba se. Aduga makhoi si kari oina khangnai haiba kanda for abusing their positions as tax collectors. Makhoi na tax collector oiba matamda khazana thauba mi oiraba matamda Roman gi government na makhoi bu ayaba pire. Aduna makhoi da adugi pangal do leiba matamda mi singda makhoi gi apamba matungina khazana khomba se masigi wari se laibani. Aduna makhoi na lanna makhoi gi power sizinaraga mingonda khazana thaubasi mayamna khangnai. Aduga they were hated and shunned by many. Makhoi asi makhoi na tauriba thabak adugi maramna mi kaya na ayamba na makhoi bu tukachai pamde aduga nungside. Aduga spiritually makhoi asi kamaina laibra haiba kanda they were very sinful. Makhoi yamna pap cheli. Maram di karigino, they would need a spiritual physician to heal them. Makhoi na tauriba thabak aduna maram oiraga paisagi maram na khazana thauraga lan na makhoi gi power makhoi gi pangal sijina ba matamda henna chumdaba thabak aran ba thabak se tawi. Aduna ni makhoi yamna pap chen ba haibasi. Aduna makhoi gi damakta masai gi haiba do maiba doctor healer makhoi bu anaba laying na basi laying bina basi yamna darkar oye haibani. Aduna Matthew asi madugi thabak tauringai mak tuda adugumbagi pap ki lambi aduda leiringai mak aduda Prabhu nam hakpu kaubi bani. Kaubi mama tumduda kari gidamakta kaubano haiba kanda to live his sinful life. Mahaki pap ki punsi adubu thanamna na bagidamakta kaubani. To forsake the past magi hokraba punsi sing adubu thanamna na bagidamakta kaubi bani. Ahum subada to faithfully follow the Lord Jesus as a disciple. Prabhu Jisugi yamna thazaba yaba chumna sengna tung inba sebok ama oina na bagidamakta Prabhu na mahakpu kaubani. Aduna the call of the Lord Jesus Christ Prabhu Jisu na kaubiba ase aikoi na munna khanma matamda this would never be forgotten. Masi kauba yade haibani. Maram di kaubibagi maram si aikoi na huji ubaduni to live sinful life, to forsake the past, to faithfully follow the Lord Jesus as disciple. Pap ki punsi thanam na naba. Hau khraba punsi du thadok na naba, hundok na naba. Aduga yam na chum na seng na Prabhu Jisu gi tung inba sebo ama oina na bagidamta aikoi kaubani. Aikoi bu kaubi bani. Aduna masi kauba yade haibani. Masi aikoi kauba phatte. Matthew would prove himself faithful. Aduna Matthew nasu mahakna
Ishorgi Prabhugi kaubibase sukau kaude maram aduna mahak kaubibagi maram adu mahakna mapung phahali. Aduga he would be fruitful for the Lord. Prabhugi damakta yamna mahayan ba ama oina mahak punsi lenki. Mana tauba thabaksing gi khwaidagi chawraba ama pallabadi Gospel of Matthew ibase ngasi aikoina mahaki wari pariba Matthew khasana thauba ama oina lairamba papi ama oina lairamba mahakna iba lairik aduni aduna Prabhu gi damakta asuki matik chawraba thabak ama mahakna pangthoklami ichile now sing believers sing aikoi thajaba singbu ishorna khandok pibase aikoi munna khalaga yengba matamda 1 Peter gi chapter 2 gi verses 9 to 10 asida phajana aikoi bu takpi bani masi aikoi amuk nauna pasi aikoi pakhraba mapamni adubu amuk ningsingna na bagi damakta aikoi paminasi 1 Peter gi chapter 2 verses 9 to 10 asida smaina haibani adubu na khoibu amambadagi angakpa manganda kaubiba mahakki gunsing na khoina haidoknaba na khoidi khangatpa sagai ningthaugi oiba purohit asengba jati amasung mahak masamaki misingni hanadi na khoi ishorgi mising oiramde adubu haujikti na khoi ishorgi mising oire hanadi na khoi chanbiba phanglamde adubu haujikti na khoi chanbiba phangle masini chilenasing what it means to be the elect khandok piba haibasi kadino khandok piba haibasi to be chosen ishorna magi matik manga phongdokna naba magi aningba apamba dubu mapung phana nabagi damakta mahakna kauthok piba natraga khandok piba kangbu sing aduni to be part of the royal priesthood asigum laba ningthaugi sagai adugi marakta tinnana bagi damakta Prabhuna kauthok piba khandok piba ni a holy nation asheng ba jati sing oinanaba his own special people yamna special oiba magi missing oinana bagi damakta mahakna khandok piba ni aduga call out of darkness into his marvelous light amamba adudagi mahakki chauraba matik mangal aduda ekoibu kauthok pikhrabani the people of God ishorgi missing oinanaba the people who have obtained mercy from God Prabhu gi thauzal Prabhu gi nungsiba adu phangadabagi damakta aikoibu kaubi khrabani haibani aduna ishorna aikoibu khandok piba asi yamna maram chawi masi aikoina laina khanba yade tarai na loba yade haibani aduna masi yamna serious oina lauraga khallaga aikoi harauna leijagadabani aduga ishorna aikoibu tauhaningba mana pamba aikoida pangthok haningba thabak adusu faithfully yamna sengna chumna thajaba yaba ama oina aikoi tawbasi mathau tabani masida aikoida pukning thogat pibase karino asuki matik ishorna aikoibu nungsibiraga kauthok pikhraba aduga khandok pikhraba tarabadi aikoi madugi mathakta karino henna aikoi tawgadaba henna ishorna tawhaningbasi karino haiba tarabadi diligence haibasini diligence is needed henna maram okpa haibado ngasai henna maram okpa darkar oye haibani aduna aikoi to make sure aikoi ishorna kaubiba ishorna khandok piba magi aran khubam phanghan base masi soidare tasengna chumgre haibase khangdok pa yanana ba aikoi sure oinana bagi damakta more diligence henna maram okpatai aduga that we are called and elect chosen
ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯀꯧꯈ꯭ꯔꯕ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ. If we do our part, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯏꯊꯧꯗꯨ ꯇꯧꯕ ꯃꯇꯝꯗ we will not stumble. ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯇꯨꯕ ꯂꯩꯔꯣꯏ, ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯗ ꯈꯨꯗꯤ ꯊꯤꯕ ꯂꯩꯔꯣꯏ. God will lead us into the everlasting kingdom of the Lord Jesus Christ. ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯝ ꯑꯣꯛꯄꯁꯤ ꯃꯊꯧ ꯇꯥꯏ. ꯍꯦꯟꯅ ꯃꯔꯝ ꯑꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯀꯧꯕꯤꯕ, ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕ, ꯑꯩꯈꯣꯏꯕꯨ salvation ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯕꯁꯦ ꯃꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯉꯥꯏ, ꯆꯨꯝꯈꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯏꯊꯧ ꯇꯧꯒꯗꯕꯅꯤ. ꯃꯗꯨ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯒꯅꯤ. ꯄ꯭ꯔꯚꯨꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯁꯣꯔ ꯃꯍꯥꯛꯃꯛꯅ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯒꯅꯤ. ꯑꯩꯈꯣꯏꯗ ꯈꯨꯗꯤ ꯊꯤꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨꯅꯤ. ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ. ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯆꯦꯂꯦꯟꯖ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ number 1, to recall our salvation. ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯈꯤꯕꯅꯣ, ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯕꯅꯤ, recall ꯇꯧꯁꯤ ꯍꯥꯏꯕꯅꯤ. ꯑꯅꯤꯁꯨꯕꯗ to remember God's calling. ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯦ ꯅꯤꯡꯁꯤꯡꯁꯤ. ꯃꯦꯊ꯭ꯌꯨꯕꯨ ꯄꯥꯞꯀꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯉꯩ, ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯛꯇꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯗꯣꯛꯇꯔ, ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯥꯏꯕ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯔꯤꯉꯩ ꯃꯛꯇꯨꯗ ꯄ꯭ꯔꯚꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯁꯣꯔꯒꯤꯗꯃꯛꯇ, ꯄ꯭ꯔꯚꯨꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕ, ꯍꯤꯡꯂꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯒꯗꯕꯅꯤ. ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ, ꯄ꯭ꯔꯚꯨꯅ ꯀꯧꯕꯤꯕ ꯑꯁꯤ ꯃꯁꯤ ꯀꯥꯎꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯒꯗꯕꯅꯤ. ꯑꯗꯨꯒ to treasure our election. ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜꯅ ꯁꯦꯡꯅ ꯇꯥꯛꯄꯤꯈ꯭ꯔꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯏꯁꯣꯔꯒꯤ ꯈꯟꯗꯣꯛꯄꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯔꯥꯏ ꯂꯧꯗꯕꯤꯗ ꯌꯥꯝꯅ ꯄ꯭ꯔꯦꯁꯤꯌꯁ ꯑꯣꯏꯕ, ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏ. ꯑꯔꯣꯏꯕꯗ to practice diligence in our daily walk with God. ꯄ꯭ꯔꯚꯨꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯅꯣꯡꯃꯒꯤ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯑꯁꯤꯗ ꯆꯠꯃꯤꯟꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯝ ꯑꯣꯛꯄ ꯏꯁꯣꯔꯒꯤ ꯃꯅꯥꯏꯁꯤꯡ, ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯏꯁꯄꯣꯔꯥ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯃꯐꯝ ꯇꯣꯉꯥꯟꯅ ꯆꯥꯏꯊꯣꯛꯂꯒ ꯃꯐꯝ ꯇꯣꯉꯥꯟꯅ ꯂꯩꯔꯕꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯠꯇꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣই ꯀꯥꯎꯔꯣꯏꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯃꯤ ꯈꯔꯗꯤ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯀꯟꯕꯤꯕ ꯐꯪꯂꯒ, ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯪꯂꯒ, ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯔꯒ, ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯔꯒ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯒ ꯄꯨꯜꯂꯤꯉꯩ, ꯂꯩꯃꯤꯟꯅꯔꯤꯉꯩ ꯐꯥꯎꯕ ꯌꯥꯝꯅ ꯃꯔꯝ ꯑꯣꯛꯂꯒ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛꯇ ꯆꯠꯄꯗ ꯂꯥꯞꯅ ꯂꯩꯔꯕ ꯃꯇꯝꯗ, ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ, ꯃꯊꯟꯗ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕꯒꯤ ꯍꯔꯥꯎꯕ ꯐꯥꯎꯕꯗꯨ ꯃꯈꯣꯏꯗ ꯂꯩꯇꯦ. ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯅ ꯍꯔꯥꯎꯕ ꯉꯝꯗꯅ ꯂꯩꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ. ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯊꯟꯗ ꯂꯩꯕ ꯌꯥꯏ, ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯕ ꯌꯥꯏ, ꯀꯗꯥꯏꯗ ꯂꯩꯔꯕꯁꯨ, ꯂꯥꯟꯒꯤ ꯃꯔꯝꯅ ꯅꯠꯇ꯭ꯔꯒ ꯑꯣꯠ ꯅꯩꯕꯤꯕꯒꯤ ꯃꯔꯝꯅ, ꯑꯇꯣꯞꯄ ꯃꯔꯝꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯔꯕꯁꯨ, ꯉꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯇꯥꯛꯄꯤꯕꯁꯤ ꯑꯩꯈꯣই ꯀꯥꯎꯔꯣꯏꯁꯤ. ꯑꯩꯈꯣꯏꯒꯤ salvation ꯀꯥꯎꯔꯣꯏꯁꯤ. ꯏꯁꯣꯔꯒꯤ ꯀꯧꯕꯤꯕ, ꯏꯁꯣꯔꯒꯤ ꯈꯟꯗꯣꯛꯄꯤꯕ ꯑꯩꯈꯣই ꯀꯥꯎꯔꯣꯏꯁꯤ, ꯅꯤꯡꯁꯤꯡꯁꯤ. ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯑꯩꯈꯣই ꯆꯦꯛꯁꯤꯟꯅ ꯊꯝꯁꯤ. ꯑꯗꯨꯒ ꯍꯔꯥꯎꯅ ꯑꯩꯈꯣই ꯂꯩꯕ ꯉꯝꯒꯅꯤ. ꯏꯁꯣꯔꯒꯤ ꯕꯣꯔꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯒꯅꯤ. ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯅꯤ. ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯨꯗꯤ ꯊꯤꯕ ꯂꯩꯔꯣꯏ. ꯏꯁꯣꯔꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯁꯅꯨ. ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ. ꯋꯥꯡꯊꯣꯏ ꯁꯦꯡꯊꯣꯏꯔꯕ ꯁꯔꯒ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯉꯁꯤꯁꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯦ.
nahakna aikoibu kaubiba nahakna aikoibu khandokpiba aikoibu aran kupam phanghanbiba se tarai laudabida aikoina yamna serious oina lauraga ishor nahakki apambagi matung ina aikoi mapung phana hingba ngamnanaba pangal pibiu maru oina maram okpa yamna hena maram okna aikoi hingba ngamnanaba su nahakna aikoibu thaujalbiu aduga pangal su hapiu paishor matam khapikta aikoina nahakki nungsiba nahakki taubiba khudingmak se ningsinglaga harao nuaina nahakpu thagatlaga nahakki damaktasu yamna useful oiba Apostle Matthew nahakki sabok Matthew gumna aikoi su nahakki damakta kadigumba khajiktang oirabasu pangthoklangba ngamnanaba aikoi gi punsi sida nahakki bor hena pinabiyo haiduna pratana tawjabani Chilanaw sing mapam tongan na sai tongnuga lairaba sing kudingmak paison hakna nungsibyu hakchanggi thawai gi awat pa kudingmak pinabiyu chana thaknaba laifamgi awat pa kudingmak nahakna pinabiyu aduga thawai dasu thajaba hena kankhat pa oihanbiyu awat pa laihanbiganu nahakna aikhoiba matam kibik tangak senbiyu yengsinbiyu aduga loina biyu haibasi aikhoigi prathana ani anaba laiba kudingmak su Prabhu Jisu Krista gi mingdan hakna anaba pahanbiyu aikoigi punsi asi nahakna sembibani nahakna pibibani nahakkini aikoina su masining singlaga paisor nangi minglin gidamakta nahakki aningbada aikoi mapung phana hingba ngamba su oihanbiyo haiduna thagat sabaga loina khudingma asi paptagi handokpiba amatta ngairaba kanbiba mapu Prabhu Jisu Krista gi mingda nijabani amen. Thank you. Sona bor pibo isinu.